ngasi numida wara phone ki batuan tuan ba manipuri se phong sing amasung thoki ba thodo athok sing dagi maroi bi ipau sing myam da thamjagi an mada kanglei pa ki maira dagi lokasaraga Kuki militants na Jiribam dagi mitay sing tanthok na nongmay amadi bom na sing ba kapsin na parks na mitay sing yum humdraga nitoy may tharak padigi siyanthok na rakto na relief camp da laikre Mamang sahi me ahum dagi Chusapur da epicenter oidun haurakhiba kanglup anigi sathirab lana si hek haurakpadigi Chusapur Moria madi kangpokpina singba mafam singna khundaduna lairamba mitay singi yum mai thaduna loina tanthurakkhibagum Jiribam da yelhawingaidagi khundaduna lairakhiba mitay sing tanthokna ba Kuki militants na bom amadi numai kapsinduna paksana mitay singi yum mai tharakle Mitay sing masagi mayum da laiba ngamdabadagi senthoknaraktuna haujik Jiribam district headquarter da lairiba sports complex da khudaki oina hangba relief camp na sangjafam lawdun lairi pauksisna phangba pawgi matung ina ngarang numidang pung 12 ram tabadagi hauna Jiribam dagi kilometer 30 rom chatlaga rangkai khunau hairiba mitay kholusida Kuki militants na bom amadi numai kapsilakuna landa silakhi Madura Kunja sing laiba ngamdabadagi ahinga duda jungle phawduna Jiribam district headquarter phawba lanjenarakhi yamna nungnangngai oiribadi rangkai khunau hairiba mitay khuladuda khulngangnaba nupamasa kunga mangamuk lehawbadu makhoi karama muangda lairibagi haibadu khangba ngamdre hairi pawsina hai Kuki sing ngarang numidang akan mamongna bom amadi numai kapsinduna landarakhlibasi Jiribam gi lamtai khunau Madhupur Naranpur Molkhang Tuishupland Hairib Kul Sing Sigi Mitay Sing Live Ngamdabadagi Singtungaraki Paumi Amagi Yum Yauna Kul Madigi Yum Humdragani Tuisu Mai Takiba Kul Singadudi Bhutan Kalda Mitay Yum Ama Haringar Yum Ama Madhupur Yum Manga Lamdai Kunauda Yum Humfuga Manga Puna Yum Humdragani Kuki Sing na Mai Takari Hairibam Mafam Sing Sigi Kunja Sing Asi House Sentok Naratuna Jiribam Sport Complex Ta Hang Liber Relief Camp Sanjapam Lodun Lady Kuki sing na landarak pasida khwaidagi hena sokhiba khulasi lamtai khunau hwairiba khulasi da leiba yamsingdi ayamba mai thakre masida natara ngasi nungalamdai pung ani Gaukhal Forest bit mai tharamle loinana Sotobekra Police Outpost Zarimukta nangna saba Forest Office Kuki sing na tumna mai thakre Kuki militants na landarak pasida makoiga mayoknaduna takthoknabigi manpower haibati State Police amadi paramilitary force Oiriba Assam Rifles ki masing yamnabadagi Kuki militants na yamna laina landarak pangamani hairi pausin hai ngara numidang pung 12 rom taba matamda Bhutan Khanda liba RK Mangol Sana ko mioi amagi yum Kuki sing na mai thakre masigi matung nongyai matung pung amaga makhai rom taba matamnasu Kuki militants na nongmai amadi bom kapsilaki yamna nungai tribadi Barak Circle Borabekra Police Station asigi Strength yamna son leiba sinari police station asi the police personnel manga BD personnel tarak le hairi paushna hai lamtai khuno hairi bu khwai digi hena Kuki militants sing na yum mai thakra bu khulasi digi sada maudraga manga di sen thorak tun relief camp da leiri sada manga gi oiriba khunja sing mafam kya da leiri haiba khangdan hauji mafam kya da leiri haiba khangdan haujik leiri hairi amaromda Jiribam da haujik oiriba phibam asi lakshinana bagi damakta Manipur Laingak ki Maikei ngak sen bada mating pang na tungan ba district singdagi commando team taraga taru Jiribam da thajin nabagi damak DCP gi Maikei digi additional DG law and order na official order ama thokibagi matung ina ngasi commando sing adu laikha gi lambi da satpigi khudong saba leitabadagi helicopter da satuna Jiribam thukre press na phangwa paw gi matung ina di ngasi nungthul pung amaga makhai phawbagi manung da Jiribam gi helipad ta Kamana personal nifu yorokre mathang lakada bakulom hwali masigi mathakta ahenba security force thajinduna Jiribam gi mitay kulusina landarakli Kuki militants ngasi takthokna bakhuda ki oiba ngak senbagi thawrang lakhataba tarabati Kuki singi makhutta Jiribam da leiriba mitay singi khul pungtum tumbagi phibam da leiragani hari amaromda Jiribam dagi silsar yawba lambi paring asi Assam police na ngak senbagi thabak sapsan lakhale Assam Police personnel amana social media da masamang na phongdorapagi matungina Jiribam dagi silsar tamna lakpa gari sing lambi da Kuki sing na check tawraga mitay yawbra haina thibagi thabak chathai haibadu aranmani hairiba lambi paring asida karigumba hiram amatada pamdaba thodok thoktanaba Assam Police na haujuk yamna kan ngak senbagi thabak pekhali miyamna mari makhong sengdaba paw sandokpa thajabiganu haina phongdorakli amaronda
ngarang numidang pung tara makhairum taba matamda Bhutan khal mitai khulda mitai yum ama leiba duda ihan hana ko kila lobusing ni haiba miyoi singna mai tharamki yum masi RK Mangol sana ko ba miyoi magini maki masano pi RK Chandras na hausi Ziri News Network JNN gi staff reporter oibdanatana Northeast Widow NNW News ki Jiribam correspondent oina thabak tawri Lebak Pawari ki yumai tharamba du miyoi amata aso apan thokiba leite hairi RK Chandras hana ki yumai tumna thadokiba bu Jiribam News Network JNN committee ki chairman oibdanatana JNN ki editor in chief Seram Sarajat Singa ki maikedi ki nuaitaba madi mai thabada senabasing Manipur lengana ain gi matuk ina serak pibiu amasum ngak sinbiu haiba wapum phungdorakli Mangna makata na phungdorakpada aikhogi paumi ki yumai thadokiba sita singna pendi athuba matamda compassion PU haiba wapum sa phungdoki amaromda ngasi ayuk nungalamdai pung marirum tabadu waida khulai matik sana paiba ko ki militants na nungmai bom yauna landarakpadagi Bhutan khal mitai khul Haringar Modupura madi lamtai khuno ki khunja nifurom Borobekra police station lagi hari IRB police na khul singa sida ROP satuna kanangak senduna lairi haina su pausna makatana phungdorakli Amaramdana Se Minister N Beren lan thokli be Jiribam da khudak ta laktuna law and order ki phibam control to biyu AJUCA Jiribam district ki hausuk Oiriba phibam asi Manipur ki Se Minister N Beren laktuna law and order control to biyu irang asin maram oiduna relief camp da lairiba miyoi singi damakta relief material sing athuba matamda fangal lu haibi yawa memorandum ama Jiribam ki deputy commissioner Krishna Kumar IS ki kuthangna Manipur ki Se Minister da pisin kre hairi wafam asing asi Jiribam ki babu parada liba all Jiribam United Clubs Association AJUCA ki office ta pangto ki ba pau ki mifamda AJUCA ki president mutum maipakna mangang na paumis na phungdo kibani mangna makata na hai me ahum digi haurakhibu lan asida Jiribam gi oina yamna santi oina lerakhi adu bohandak numinini humni dagi Jiribam da pam da pathaudo kya thulakli loinana Borobekra yumai tharakpa amadi Jiribam gi mafam kya gi mitai sina khudong thiningai oirakpadagi relief camp da sangjapam lawduna laidi Jiribam gi misam miyam gi lantum amadi miyoibigi punsi kan bahai bise lengak ki mathauni ngarang nahalda ki thokliba thaudo sida mapung fana control tobu ngamda bahibisi Manipur government ki aswan banaki mangna hai ngasi DC ki kuthangna chief minister pisin kiba memorandum aduda Jiribam ki mapam singba thungna state force ngamadi central paramilitary khudakta deploy tawhiu karigumba masi thamhaudrabri thokliba pamdaba thagdok sing control tobu ngamlakroi thaudo osina nauna Jiribam ki singdong laikai upper primary school amadi Mahikulan Sport Complex ta hangba relief camp na sangjapam lawriba singasi haujik phawba DC amati lenga ki mekedi ki relief material fungan malite masi kudak na fungan biyo handaki sing isaw thokpa matamda awaba anakya thengna khiba singda mathau taba financial support lenga na kudak ta pibi gadabani Manipur ki chief minister na Jiribam da hakthengna laktuna law and order ki phibam masi control to gadabani Jiribam district pu Manipur ki yam luba mafam amani khanbirabadi Jiribam da CM na hakthengna lakpiu haina pungning singsilakli atopa paw mana Manipur da haujik sa thariba thawong si ethnic exclusivist act ni angomsa bimol akoijam Manipur ki irang asida kangluk ani ki miyoi sing masagi laifamdagi hondoktuna relief camp da lehenbagi mahuta security na miyam amadi makogi lantuma lehelamgadabani hairiba khongthang asi mangjaunana laukholama tarabad irang si tha mari manga da laksilamaye haujik chathariba thawong si ethnic exclusivist act ni haina hantak Lok Sabha mikal da INC ki ticket ta MP oina mai pakraba angomsa bimol akoi jamna phungtokre ngasi kaisam thung ta leibe MP ki yumna pangtukiba pawgi mifama mada bimol na makha taradun hai Manipur thuklibi irang asida kanglup ani gi miyoi sing magi masagi laifam singdigi hondoktuna atopa mafam singdil henbegi thawong si tawhaloidabane masigi mahuta security gi ahenba personal sing seasonaduna miyam amadi lantum nga kanduna thamgadabane maduna irang asi lakshin ba amadi waroisin purakpada matam sanglam loidabane magna hai Manipur gi irang asina horakpada Chuchampur Mori amadi Kangpokpi du oikiba phiba madu Jiribam da mami tarakli ba si leba thibani hairiba mafam singa sida thokiba thawong adu Jiribam da thoganinde maram aduna miyamna lengak loi sing da Jiribam gi miyambu amati lanthung ngak sena na bahen security force thambina ba takshin minasi
Hauji Jiribam da Oiriba phibam asida security force sinaduna miyambu ngak sienanaba maki maikedi district asida leiriba makok thongbo official sing khangan khiba leire hauji phawbada Jiribam headquarter ga naknaba town area singi security sing ngak sienbigi phibam amadi uri makhatana Jiribam gi matai oina leiriba khul sing su ngak sienduna thambinaba thorang sing lengana lakhot haningai ki amaromda MP na makataraduna kanglup anigi miyoi sing mafam hongdo handuna lehen amadi makogi lantum mangan bahaibasi constitution gi satna kanglon gi wangmadani kanglup anigi miyoi sing khaidoktuna buffer zone sing samgaloidabani masi bharat ki sangvidhana ayaba pidi haujik chathariba thawong asi ethnic exclusivist act ni manipurda akan mamongda landanabagi thawong chathariba si lefana ba honagadabani hainasu maki x account da post tawkiba leiri hainasu phongdokhi haina पाउशद सुमखातारकली मखा सथरा कोइना कंगला पाउगी एडिटोरियल म्यामना थमजगे लांदारकली बसिंग द ओइना ngak senbegi thabak sathaba leiba amana landarakpo matamda landarakhi basing adu ngak thokpa defense tawwa mati landarakli basing adu gi mayokta maithi ba pinebe attack tawwa haibasi lan mayuknari ba leiba khudimaki mathaudang oiba masani loinina lan gi sathing mayuknari ba leiba aduna masagi miam gi punsi ngak senbegi akan thabak sulakane अदुब इंडिया की अवांग नोंपोक सिदाई द लैबा border state ओइरिबा मणिपुर दा foreigner sin कुकी जौनार को terrorist खुजो खराना state असि की मनुंग दा मखोगी तोखाइब लाइंगा आमा सेमनबा डिमांड दा लांदारिबा सिदा लैबा असि की security force सिंगना मियाम की पुंसी अमसुम लंथुम ngak सेननबा होनाबा उबा फंगदे मसिगी महुत्ता लांदारखिबा foreigner कुकी terrorist सिंबु ngak सेनना थंबगी थवंग सथरिबसी करम मखल की लैंगा की थवंग नो हाइबसिनी Nakalamoromda amukasu lainga amari security force singna kuki terrorist singna mitai singda nongoi kaptun landarakli miyam gi punsi kannana bane madi ngak senana bani haiduna atopa safagadaba mafam singda miyam bu puthoktuna relief camp da thambigi thawong cha thariba si landarakhiba singde area domination tawhonabigi khudong chaba pi bani haibada haimamba thokloi Lebak munaba madi thugainaba landarakhiba yeknaba mada yengadaba mi yengna matik chaba pakhum piduna maithiba piduna landa sinduna lebak ki apunba saktam amadi miyamgi punsi lanthum kannana ba honagadabani masimangna lebak khudimangna magi ngamkai ngak senanaba madi atopa lebakna landarakpada ngak thoktuna maithiba pinabagi damak military amasum paramilitary forcing masing yamna thamnaribani loinana laibak manungi law and order ngak senbada mating pangnaba law enforcing agency singbu mapangal kana thamnaba ngaktani kuki terrorist khujo khrana manipur landa aduna separate administration natragana territorial council ki demand landa aduna mitai singi yum laisang lising kya mai thakiba mara leijadraba misam kya hatpegi thabuk satharakpada mitai singna maram damda mitokumna lanjen haliba si leba asigi lenga na political web laktuna ba thawong satharabra haibagi singnaba leiribasi kokona ba lenga na athuba thawrang ma lokhatpam thui wathok asigi waroisin purakna bagi pamaidi leibak thugaina ba misam yam hatpa yum kai mai thabagi thabak sathariba mara leiraba terrorist sing adu lenga amadi miyam da lale haijahanduna surrender tawhalabadi wathok asigi waroisin purakpang amani landarakliba sigi matang da India government gi mai kaidigi landi lana pakumpi na hona bagi mahutta ngak kyoiba satnaba yaroidaba haujengdagi tholakpa wafam sing hong dur ngak sapi thong sathriba sina lan gi maisrang nangliba manipur miyam gi khoishaunaba hengat hanabagi maram oibadana tana laingak ta miyam na thajaba manganabagi maram oirakliba si lebithibani India government gi lusingba singi maikaidigi lan asi horakpa matamda landarakliba sida mapalam gi khut yawi haibaga loinana masigi matang na tumina leiroi hai masigi matang na lala simite emisung kuki ani gi marka thokpo wa thokoibana lanwi gi pangal sijanabi yaroi wari sanaraga sangtaina ba purakna ba khotnagani hairabasu thabak to onthoktana leirakhibadagi wathok asi sahi am helakle makatan amuk lok sabha mikha loibaga wathok asigi waroisin purakna ba khotnagani haibagi thajaba pibigi ngak khyoiba wafam phongdoktuna loikham naidabu wathok oheliba sina miyam gi maphamda leirakhiba wathok asida India government gi khut yawrabra haibagi singnaba wafam ado asumba oirabra haibisini India government landarakliba foreigner sin kuki jau narco terrorist sing the phone sogoliba kuki MLA taragi mathata logweba action amata lokhatana wari shanaraga warosin purakani hairibasida amuk ke hena singnaba leiribadi Manipur gi apunba sakta mamadi lenga londa akaiba piba haibasida nampu hapfugi yong tanyen gi thawong satharakadoribra haibagi singnaba leitabana te thawong asi satharakpa tholabdi sahi lising manga hena apunbagi sakta
ngaglakkhibagi puwari leijaba Manipur maruoina yelausingi phirep kari lawgadagi haibadu mangjawnuna phirep lawduna phirep adu India government khanganba mathau tai sai lising manga henba konthok longi puwari leiba Manipur mitop singna tokhaiba leibak semnabigi hak leiti furup thugainaba landarakhibasingi mayokta lepa amadi lanthingnabi hak lei haiba kangla pawgi editorial myamda makhatana thamjari atop pawman ITAC na konba mafam sing total sadan lothokre Jiribam district mitay singna mar Kuki zomi furuki yum kai amadi search na singba kya khangawdra mai thadan attack sa tharagliba sida furup asigi oina su phirep ama namfuda lahona na bohonare lamtai khunawda leba yum sing mai tharibasi arambai tengol gi thawin sin makara sa thabe attack ki laman sing mani haina indigenous tribe advocacy committee ITAC Herzon amadi Jiribam district department of information and publicity serol amana hairi Sholosina makhatana hairibadi mitai singna sa tharagriba thawong asida Kuki zomi furupna tumina yengduna leiroi asigumba hingsa gi thawong asi makhatana pakhok chakthorактana ba amadi furup asigi miyam kanjanabagi dama committee asina konba mafam singda total shutdown sathragane karigumba athu kai gi oina satabi yadaba oiragana total shutdown manungda sathok chasin tawbagi pass ITAC na pigani amadi committee gi volunteers na kupna yengsingani kanagumna athingba sigi mayokta thabak sa tharaglabadi madugi apapata daita masama sana pujagadabani amaromda serolosina makhatari tan hairibadi ITAC gi manung janma mafam singna Manipur police force amadi commando sing operate tawbi yaroi karigumba operate tawba tarabadi madu ITAC na sapsana thenagani madu tholakpa apapata gi daita committee na puroi hairinisu pawusna makhatari ado hausa kuina di mayam paw su matang sa lusinjarage masu mayam puna anauba update ngamina sa hanisu channel sigi maike digi myang infomda makhatana thamjari